Dear Manipur, YouTube channel swing bir pemain pum nam po amukah na taram nok sari han badam na moro iba pawa makang leipak ki meira degi lekhat chage harau tel sing thakta pareng sana sari ba kuki militant sing ge bunker lengak na thu badal thok pitra badi khunja sing leita na leiba ngamlaroi LG10 Impal West District ke Lamsang Police Station ke manung san harau tel Sports University leiriba asigi mathak thang ba harau tel singi yang dong pareng de matam kaya gi mamang degi kuki militant sing na bunker pareng kaya saduna leiri mafam asida kuki terrorist sing ge asoba kem ama oina leirik pada ki thangna leiriba mitai kul sing nongmai amadi bom kapsin dun landa ningba matamda yamna toina landarakpana khunja sing leitana leiba ngamdre maduna athuba matamda kuki militant sing ge bunker sing ase thugai biduna lengak nu kuki militant sing tanthokpiu hainu khulngak pagi asoba thodang loduna lagliba ningthaujam jiten na phongdorgli pause asida khulngak pagi asoba thodang loduna lagliba ningthaujam jiten na phongdor pagi matung ina dingarang numdang pung nipan ga makhairom daba matamda Casper Garida IRB amadi commando police ke Kambu Kokruk mai kai de thojilaptuna chingkhong singya da sangduna khulngak pagi thabuk torumba adubu khunja sing na aduki matik thagat pa phongdokhi adubu IRB amadi commando sing na tungduna rakpa Casper Gari adu satraba matung numidang pung 8 gi minute ni furom taba matamda harau thel chingthak ta leiriba kuki militant sing gi bunker dagi bom amadi nongmai nongsuba duna kokruk amadi thangnaba khul sing da kapsilakhi nongmai amadi bom kapsilakpa makhol taba dagi mafam aduda IRB amadi commando police sing Casper Gari mafam aduda laktuna khunja sing ngak sen bagi thabuk sathabaga loina kuki militant sing gi mai kai da handuna nongmai kaptuna tanthokna numidang pung 10 ga minute 30 taba matamda sathaki IRB amadi commando police sing na lawkiba thodang adu khunja sing na thagat pa phongdokhi haina jiten na makhata na phongdokhi mahak na makhata na haina numidang pung 10 ga makhai taram dai da su kuki militant sing gi mai kai dagi search light ani kapkhalakhi masi AR na kapkhalak libra na tragana kuki militant sing na kapkhalak libra hai du khang mangamdre harau thal singi yangdong pareng da kuki militant sing na kem sa duna leiba asina kaukruk kadangban senjam serang hairba maitei khul sing asida nongmai amadi bom kapsin duna landarak pa yamna komna thogle masina class 12 parikha thariba adu class 10 parikha thaga doriba amadi atai mahiroi sing lairik pafam khangda duna question sen duna khang duna leire mathakta palliba khulsing asigi khunjasing masagi mayumda leitana leiba ngamdre labukta khongbalda amadi charu iku marakta yarik tuna leibana ayam boire maduna athuba matamda harau thilsingi yangdongda kem amadi bunker kaya saduna leiriba kuki militant sing asi manipuri lengang lothokpiu kuki militant sing na kuling tuna leiri haiba khangna daigak na takthok tan leiriba asi karigino haiba si khunjasing na amata ngaireba wahangni haina ningthojum jiten na phongdorakhi aduga mathangi update asina leimatak romda gari tharuga chatkhini haina singnaba ahal amanga si phawa thiba khangdana leikhre haukipa February 3 ge pung 9 ga makhairam taba matamda Loktak Police Station gi manung chana leiba ningthaukhong ward number 2 Santipur dagi okram khomai sahi humpuni thoi apokpa leikhidra o ibo pikoba myoi ama yumdagi pot ama leigani haiduna Bazaar City 100 thoraga thokiba dagi ngasi phawa mari makhong khangdana leiri hairi hauzik phawa mari makhong khangdana leiriba ahal ama mari leirena mahaki mayumda pangthokpa pawgi mifamda mangkiba ahal asigi masanupa okram Johnson na pawmi singda phongdokiba da mahaki mapana thokiba matamda mobile phone ama su yauki yumdagi thokiba matung halakmanda badagi phol tawrubada switch off hairaki imung manunggi miyosing amadi laikai club ki miyosing na thiba yaba thirabasu phangdabadagi Loktak Police Station da missing report ama tawkhre Loktak project ki security CCTV camera da set tawrubada mahaki apokpa mapa si Loktak project ki SBI bank mamang gi awang pang na pung 9 minute kuntraga tareta gari thawraga chatkibadagi footage phangba ngamki hairi paumi mifam adu Santipur Youth Club ki secretary L Kantana phongdokibada ngarang ayuk yumdagi Thokibadagi ngasi fawba mari makhong khangdana leirakliba okram khomai hairiba halasi phanganba honabada miyamna mating pangbiyu hauzik thokliba irang asina maram oidana imung manunggi thawai yamna ware mahakna satkiba lambi asi Loktak project ki awang pangba lambi astani hairiba lambi asi leimatak taba lambi ni lambi asta kabui siru Aimol amadi kuki kulsing lei aduna club amadi leikaina manung yauna thiba ngamdre maram aduna state lengak amadi akoibada khundamina ripa yelhu purup singna halasi tekta kaidana phanghanba honabada mating pangbiyu haina makhata na phongdokhi leikai gi miyoi singna pawmi singna phongdokhi bada ngarang mamsilakpa matamda khul asigi maning thangbasing sangda nongmai kapage makhul kaya takhi aduna imung manunggi miyoi singna henna mi paiba pokli haina phongdokhi